Manipur की Chief Minister Nongthumam Biren ngasi Churachandpur Nursing College की urip uyung tamkhre. Masida sunatana Tuibong Block ta Sava Sadvana Mandapsu sangakre. Churachandpur Mini Secretary ta satuna Mass Tree Plantation haudokpada natana Multi-Purpose Hall amasu CMN Biren sangake. DTC Hall na pangtokhiba One Mahasab Tree Plantation thoramda saruk yaraduna Chief Minister N Biren hai hana leijaramba mahausagi fibamda halak hanmangamgatra haibagi wakhal amaga loinana Mass Tree Plantation asi pangthokpani. Forest Department amadi khulakpa singna thoraktuna saruk yabagi damak thagatpasu phongdoke. Mahakna makha taraduna apunbagi saktam ama laknaba amadi chawkhat thorangi thabaksing paikhatpada miyamnasu mateng pangbiu haiki. Development में कोई सभी नशे अकोई अमन अमन को कोई म्यूचुअल रेस्पेक्ट देने से कोई अमन तने है ना ना है बतो कोई से सोशल प्रोडक्ट ट्राइब क्या ले ट्राइब तारा ट्राइब कोई माँ के लई हम मम्मी से साले बड़े जुम बन तुंगान माँ के साचम ले जुम let them grow कोई मणिपुर से सुन मम्मी आपने पुल्ले से मम्मी भारत कोई नहीं आपने पुल्ले से मम्मी आपने प्राइम मिनिस्टर नरेंद्र मोदी जी ने उसे लाइव कैंपेन mass vaccination to prevent and protect the life of the human being from this deadly coronavirus. Chief Minister Nongthumam Birena Nambol Chanura Bazarda Nauna Sava Yunako gi ahum suba school ngasi sangakre. Kosem gi makhada leigadoriba Institute asigi sangavagi thoram adu virtual gi khuthangda mahaki secretariat gi sangakhe. Sangavagi Thoramadu Education Minister S. Rajan, Advisor to CM Health Dr. S. Ranjan, Yunakogi Managing Director and Iravan Tamadi, Atay Masak Naiba Kayasu Saruk Yaki. Thoramadu Wangang Laduna Chief Minister N. Birenahai, Education Gilam Dadi Government Namadi Private School, Mayam Gimarakta, Healthy Competition Labor Asiyam Nafai, Malem Gitakta Ladiva Competition Simak Manipudasu and Iravantana Semkat Nanabahona Basi, Yamna Tagat Ningaini, Amadi Pukning Togat Pigadavani Haike. Iravantaki Makada, Manata River Project, she appreciate Tawi.เราencourage itu, nah sebagai dari private ni kerja yang pernah intervene tu, masuk naik bersih, kadang sincerely tu bersih. Nanti mata dah COVID yang luar biasa jadu dah, kita pun nama lagi schools buildings, the event process semua yang, government yang reasonable minimum tahu kan nama sacrifice tu tahu nama dah tahu government nama problem mana, itu sih. Comment ki ngapta da koi depend ho gaya. Amaromda mapumoiba thoram makhatana Nambol Chanura Bazar da leiba school complex sa pangthoke. Elite News ka akhanana wari sanava amada Education Minister S. Rajan hai business khakinatana tungi mirol gini khanduna private school singna honasi afaba education system pibasina tungi generation kya fahangadoribani. Manipur gi oina mukta oikhidriba mawongda samagra shiksha gi project approval board PAB famada lupa crore chaunga marifutara manga handaki oina sanction tawre. Masina school building anoba yauna midday meal gi chakhum chaunga hena sagani amadi atopa kaya amasu renovation tauna ba crore khara supirakle. Amaromda hanagi Hindi oja chamri yangkhai mari sigi mathakta anoba Hindi gi oja chamanifu manga amasu hapagani. Loinana mitai me amasung Sanskrit ki oja su atopa DPR ama saduna piragani. Masigi damak mathang thada Delhi da chalagani haike. Ekoi gi layo khrabai pai pusing na thamamiba Manipur si ekoi generation by generation ekoi lehogadoriba mayam sing asi ekoi gi ngasi gi satra satri singna muktungi Manipur gi laibak lepkadoribani aduna afaba education pina na bahona bada sarkar gi school singsu leramba sing asi ekoi huji yam kanna upgrade tauri hantak tasu ekoi PAB da mamang da ungta pi gidriba paisa hantak ti education gi nahan PAB phamba kanda 595.24 crore ekoi hantak ki oina sanction tawire masida anoba ekoi school less ta ekoi school building anoba sarani Nakal amaromda resource leitaba sel gi awaba mioi kya leiba lamdam oibana private khaknatana lengaki school singsu kana semgat sagali
अदुबु डिस्ट्रिक्ट खुदिंगी अफबा वर्ल्ड क्लास की खुदोंग चाबा फंगनबा प्राइवेट स्कूल सिंग लेरक्लबदी मपालमदा अखोइना वाना तालिबा सेल कया माही तंबा चटपदा पिथोकलिबसी लमदमसिगी सेल ओइजबा ngamlagani फोंदोकपगा लोइनना यूनाको स्कूल की टीम बुसु थागटपा फोंदोकी अतो अतोप स्टेट लेरिबा अखोइगी स्कूल सिंगदुगा कंपेयर तौरगा मानब मोंगदा माना अखोइगी इंफ्रास्ट्रक्चर लेरिबा बिल्डिंग की करीगी इंफ्रास्ट्रक्चर मयाम सिंगसी सब मानब मॉडल द माना हुजि पुथोरागा सी तौरइसे अखोइ याम थागनिगाइनी मसिना तौगदरिसि कइनोय कांदा मपानदा लाइकतम चटपा ngamdaba कांगबु सिंगसु सिदा तौबा यारे अदुगा लोइनना अखोइगी पैसा मयाम सिंगसे लारिक तंबा मेडिकल दा तोंगान तोंगान बे हिरमदा अइना लौ वाना उजरगा फंगिबा पैसा अइना थबक सुबा चलगा फंगिबा पैसा अइना बिजनेस तौरगा फंगिबा पैसा मयाम सिंगसे मपानदा लोइन चटले मसि चलहंदनबगिदमक्ता अखोइना सिगुंबा स्कूल सिंग प्राइवेट की ओरसु फजना सेमगटपा मयाम तौरइबसे मसि याम थागनिगाइनी अदुना उनाकोगी सिगुंबा स्कूल यूनिट क्या हांगा कांदा ngasiga ahum subane na hare aidi unakoda khara hena chawkhatbasu oisinu aduga district tasu lairibas deida sugumba school sing private ki oiba khara exceptional oiba school khara khara thamnaba unakoda su ayakti appeal tawri sarkar gi lairiba siga private lairiba mayam singa siga ekhoi punna chaminara kanda ekhoi manipur da phaba education system ama लाकनी हाइबगी थाजबदो याक थमे अदुना सिगुंबा स्कूल सिंग फजना प्राइवेट की लेरिबा मयाम सिंग सिस्टम नाइना फजना तौबिबा सुमनगी बिजनेस कक्तना तना अखोई स्कूल लिंकट पाइसे इसागी प्रोफेशनल अमसु ओइरगसु अखोई तुंगी फ्यूचर की अखोई सेमगलिबनी नहा सेमगलिबनी हाइबसिगी सिगुंबा कंट्रीब्यूशन अमा यावरिबसे मसे अखोइना थागनिगाइ अमरोमदा ngasi नौना संगाखिवा स्कूल अदुगी मतंगदा यूनाको की मैनेजिंग डायरेक्टर एन इरावंतना हाई स्कूल असी आर्ट्स अमसुंग कमर्स की ओइना कोसेम की मखादा चलाइगनी आर्ट्स अमदी कमर्स की ओइना स्टेट असिदा का हेना फबा प्राइवेट स्कूल सिंग लेट्री स्कूल असी क्वालिटी मेंटेन तौदुना नेशनल लेवल फाउबगी थाकता मायोक नबंग ngamnanaba hotnagani पैंडमिक न मरम ओइदुना नौना प्रमोशन तौरकदोरिबा माहिरोई सिंगदसु स्कूल असिना माहि तंफम की खुदोंग चाबा मा पीरगनी हाइके लोइनना इम्फाल ईस्ट की चानुंगदा पाइखतकदोरिबा यूनाको रेसिडेंशियल स्कूल असिना साना खोनाबदा हेना मीटिंग चंगबा स्कूल अमा ओइहनगनी leipak ama chawkhatpada education gi achouba thodang lei khanduna यूनाको ग्रुप ना एजुकेशन की माइकैदा माइ ओनसिलकपनी फोंदोके अखोगी काउंसिल की मखादा चलाइगदबा अदुगुंबा स्कूल ने हाइवे स्कूल असी अखोई मरोइना आर्ट्स अमदी कमर्स की ओइना तौगेना कोइना निकचबनी मसी करिगिनो गदि मणिपुर साइंस की अफबा स्कूल मयाम दि लेरे बट आर्ट्स अमदी कमर्स की प्राइवेट स्कूल मरता अफबा क्या लेट्री हाई खरा हेना मयाम पॉपुलर ओइबा खरा क्वालिटी मेंटेन तौबा अदुगी पांदमदा अखोई नेशनल लेवल दा कम्पीट तौबा यानबा अखोगी छात्र जो कोई पेंडामिक से मरम होइदना कोई पास तौब चांग जोदक्ति यामना कोई प्रमोशन पीरनी अदु मपान चटपजो कोई सिंजे कया चनिंगद्रे होजिक्ति अदु अदुगति कोई मणिपुर दा आर्ट्स अमदी कमर्स की अफबा स्कूल छात्र मयाम तंबा याबा स्कूल मदुगी वकलोंदुरा कोई यूना कोई स्कूल लिंखजबनी सोइदरमगी कोई हाइवे स्कूल असिना मणिपुर की प्रजा मयाम की छात्र मयाम की सोइदरमगी थाजबदो मांगदना मखोइ चलाइबा ngungनेगे चपचाब कोई थाजबा थमसे ngasi ayuk pung 8 makhairom tavada Imphal West CDO gi TS Ronaldjit chingna luchingba team amana watham lairakta frisking chathabada foreign liquors bottle chama kunrom fagat khraba liquors sing adu registration number yaudaba khuyathong lomnagi lakpa alto car amada purakhibani hairi liquors sing aduga konana fagalaba mioi adudi haingang mayai lekaidagi mutum umakanta singh chahi 13 apokpa M ibocha singh fagalaba polam sing adu makhatava investigation chathananabagi damak excise department lamfelda sinakre hairi RK Sanatomba Memorial Journalist Award handak chahi ki oina Impact TV ki associate editor Joyshri Osamda pikre ngasi RK Sanatomba Memorial Trust na sintuna pangthokpa achamba thoram amada award adu khusina khibane award asi Joyshri Usamgi English singani kunda gender ga mari leinaba issue da yamna fazaba mongda report tawkhiba adu da yumpham oiraga pibani hairi लाइरबगी पनखै मखादा लेबता नतना अना अयेक कयाना मरम ओइरगा फिबम सादना लेरंबी उरिपो खोशनाम लेकाइदगी इरेंगबम संगीतागी युम मियामगी तेंगबांग अमदी बीजेपी मणिपुर प्रदेश की एक्टिव मेंबर सोइरिबा उरिपो केंद्रदा मिरेप ओइननबा थोरक्लिबा सुरेशना होनदुना ngasi संगाख्रे थौरम अदुदा सुरेशना हाई मियामगी दमक थबक तौगे हाइना थोलक्लबनिना
केंद्र असिगी लेरिबा अवाट अपासिंग पुन्ना होटनामिनदुना अंगंबा थाक्ता मतेंग पांगनबा होटनागनी मियामनसु थबकसिंग असि तौबा ngamnanaba थौना हापियो हाइखे अमरोमदा संगीतागी माइकैदगिसु युम असिबु लोइसिंदुना सिनाबदा मतेंग पांगबिरकपसिंगबुसु सुरेशना थागतपा फोंदोखे RIT Jamshedpurda engineering tamlamba lisingama chamapan marifu mapandagi lisingama chamapan marifu tara humdoigi batch ki engineering mahairoi singna covid ki awa chaitheng mayok naliba singda angamba mating pangtuna lakpagi manung chena ngasisu Imphal East ki hotel la leiba Leishna self help group ka kushamnaduna covid manungda mapuroiba leikhitravi hotel lagi nongmaithem ongbi kiranbala mapuroiba leikhitrava jadumani amadi takhelambam susila mapuroiba leikhitrava somorjita sel gi tingbang yauna polam kaya pikre Amaromda self help group asiga kushamnaduna hotel gi yum chama kuntrada covid ki awa chaitheng nanglava singda mating oinanaba cheng hawaina chingba pochai kya su khusinakre COVID-19 की वैक्सीन कापबा सिंगदना हेना खुदोंग चाबा पीरगनी हाइना होम डिपार्टमेंट गवर्नमेंट ऑफ मणिपुर न थादोरकपा चेरोल अमन हाइरी COVID-19 की लाइचर असी की फिबम येंगलगा मणिपुर थमलिबा कर्फ्यू असी मफम नाइना कोमथोरकलगनी अमसोंग इंस्टीट्यूशंस ऑर्गेनाइजेशंस फैक्टरीज कैथेल दुकान प्राइवेट ऑफिस न चिंगबा सिंगदा थबक तौरिबा मियोय खुदिंगमगना वैक्सीन कापथोकलबदी हेना खुदोंग चाबा पीगनी मरम असिना मियामना वैक्सीनेशन अथुबा मतमदा तौबिनबसु फोंदोरकली अमुको अमसुंग यू कोविड की लमसिंग मखादा बिष्णुपुर डिस्ट्रिक्ट कोविड-19 टास्क फोर्स ना ngarangdagi district asigi tongan ba mafam singda tengbang potlamsing fangalakpagi saruk ama oina ngasisu district asigi task force asiga chatminariwa task force singda tengbang potlamsing yenthokpagi thoram aduda yu covid ki president TS Narendra Masung amukogi advisor L Ranjit amadi atai miyoy kyasu saruk yaki tengbang baduga mari leinana yu covid ki president amadi task force ki convener su oriba Narendra na hai district asida ayu 64 arsenic LD30 lemna yenthokrabagi tungda makha tarapoina oxygen concentrator sing darkar leiba miyoy singda lemna fanghanba horagani Maram sadana sel khomliba PICD Thawal division gi section officer mari leinaba miyoy singna action lokhatpiu haina khong ahanbi youth association gi secretary Y Dipu na phongdorakle Thawal gi miyamda afaba ising pinanabagi pandamda haukhiba chahi English ingani 18 gi August 18 da chief minister N Birena sangaduna miyamda sinakraba Waithau part water supply asina matam khara ising piramlaga leplaba matung handak amuk ising piba haurani haiduna section officer ni haizaba MD Samirna consumer singdagi lupa lising ani chonga lautuna leire hiram asiga mari leinana Thawal division gi EE dasu tha asigi kunga mari da ai bacherol piduna khanghallabasu paukhum amata piraktabana miyamda hena chingna halle haire ngasi ayuk More police station gi OC Dilip Kumar ADC More K Jadumani STO Irengbam Dinesh Kumar na luchingduna More gi mafam amada Myanmar macha khara chana thaknanaba mana masing yonduna leirambadagi mafam adudagi tanthokre COVID-19 laichana maram oiraga yumthangnariba Myanmar amadi Manipur gi border Moreda hokhiba chahi English ingani kungi March thadagi border thingduna ngasi fauba checkshin thorang paikhatuna laklibani Chairagasida border ki chana kanglon sing thugaiduna Moreda mana masing adu yolomkhibani tungda More police na publicity tawduna Myanmar macha sing amukhana Moreda changaktanaba wafam sing khanganke COVID की लाइचना लेखिद्रवा इंडिया की मियोय खुदिंगमक्ता सेंटर ना एक्सग्रेसिया की कंपेंसेशन की सेंफम अमा लेपथोकलगा पीगदबनी हाइना सुप्रीम कोर्ट ना सेंटर दंगसी खंगनख्रे नुमित खरनी की ममांगदा सेंटर ना सुप्रीम कोर्ट कोविड ना लेखिदबसिंग अदुदा लुपा लाख मरी पीबदी डिजास्टर रिलीफ फंड असिना ngamloi हाइख्रबगी तुंगदा नेशनल डिजास्टर मैनेजमेंट अथॉरिटी NDMA ना लेखिदब मियोय सिंगदा पीबे याबा सेंफम लेपथोकनबा सुप्रीम कोर्ट ना डायरेक्शन पीखिबनी Royal Riders Manipur na COVID-19 gi pandemic ka mari leinana North American Manipur Association ga khushamnaduna
Leingakna chalaiba lamoi khongnangkhongda leiba COVID care center amadi Luang Sangbamda leiba quarantine center da PPE suit, oximeter, sanitizer, mask, surgical gloves na singma polam sing mateng pangkhrei. Masida sunatana langjingda leiba nupi macha singdagi oiba hop home amadi langol ningthau lekai da leiba langol oles home da chana thakna ba polam sing mateng pangkhrei. Tungda Royal Riders Manipur gi Maitai Langol Punsi Khulgi akoibada leiba yumthong yangkhai muktasu chana thakna ba polam sing mateng pangkhrei. Tengbang piba siga mari leinana RRM ki President Laishram Momon hai malem ki oina maru oina lamdam asida miyamna COVID-19 gi laichat na maram oiduna awaba lantheng nariba asida khara khakta oirasu mateng oinanaba ahan batangka ki oina mateng asi pibani makhata na tai mafam singdasu mateng pangkhigani laichat asibu maithiba pinanaba miyamnasu laingakna piriba SOP sing ngakna chananaba appeal tauki. Ngasi Defense Union Club Charangpat Maning Laikai amadi Primary Health Center Charangpat ka khushamnaduna mioi chani kunthra rongi first dose vaccination kapthokre. Vaccination program aduda ward number 5, 9 amasung 10 gi member sing amadi Charangpat COVID-19 task force su saruk yake. Tamthiraba COVID-19 leina laichet asidagi ngakthoknanaba amadi COVID free oiba laikai ama oinabagi pandamda vaccination program asi pangthokpani haina Defense Union Club ki Games and Sports Secretary Karibam Ratan Singh na phongdokhi. Makhatana mahak na hai voter chamapan khak leibada chahumlom first dose kapthoktree haiba pau phangbadagi vaccination asi pangthokpani. Loinana ward number 5 ki member Konsamongbi Survalana vaccination program asida achauba thodang lauriba Charangpat PAC gi Dr. Singh, Nurse Singh, Asa Singh amadi health worker Singh, club ki amadi COVID task force ki pumnamakpusu thagatpa phongdokhi. Manipur COVID-19 gi ani suba wave asida positive oiba masing angakpa phangna wanglakpa amadi mioi yamna sirivasi Manipur government ki thausil soibadagi positive oiraba mioi kya home isolation center ni haiduna yumda thamjinbadagi ohelakpani haina Sugunu Kendra gi MLA K Ranjit na phongdokre. Wafam asing asi Sugunu Kendra gi MLA K Ranjit ki miding makhada Sugunu Kendra gi manung chanba tongan ba mafam singda ngasidagi hauna tangkak taret thokna COVID-19 mass vaccination program haudokpagi thoranga mari leinana Chairel Gram Panchayat ki manung chanba nungu Chairel da COVID-19 gi hidak kapthokpagi thoramda phongdokhibani. Thoram aduda DC Kakching amadi DIO Kakching su saruk yake. MLA na makhatana haikibada lengak asina home isolation center haiba asi sungpan panbiragano third wave laktringaida hena section thorang lokhatnanaba BJP government asina ngasidagi sem saba hobiro tasengna third wave symptom phangba leiragadi mafamadu containment zone lakthoktuna mioi sing khudakta test tokthokpiro test tawba adusu rapid test tawba asidi Chada chama detect tawbangamde hairabanina RT-PCR test oina tawbiu maduda positive oiraba singadu COVID care center kendra gi hangdokliba center singda thambina ba policy program sembiu adu natragadi home isolation ni haiduna thamjillagadi hena khudong thiba lakani haiki Sugunu Kendra gi oina tongan ba numit singda hidak kap nanaba silliba numit sing asida hidak kap thokpiu hidak kap thokpanatana leina laichet asidagi ngak thokpangamloi haina su phongdokhe अखोई होल डिपार्टमेंट सिदगी सम लाइव कन्वर्सेशन मरु ओय हाइना लोना सेमदोक सेमजिन याबो गाक्तोनि कनो अन लाइव की ओय बसगुम कनन भोन बदा हान पास तौरिबा पैसा सिंदो मदु गवर्नमेंट सिन पॉलिसी मगे मखादा औ नत्र गन सेंट्रल गवर्नमेंट द रिक्वेस्ट तौरे हरगा अखोई मसिगी दमकता मणिपुर गी दमकता लुपा करोड़ लिसिंग असो करोड़ चाम असो चनी चहुम चंगा अखोई चौराखबमा कैलकुलेशन तौरगा मदु अखोई डिमांड तौसी प्लस अखोई हाँ पास तौर बजेट से अखोई खाइदों खाइजिन तौरगा अना हाइजरीब कोविड थर्ड वेब से कन्नब होनब सेकेंड वेब की हुजी हुजी अखोई थेंगनरीबसे सिसु कंट्रोल तौनब होनबद पैसा से सोमद हाँ थादनब होनबियु हाइदना सिम हाइजगे Lingsing ani tara tareta pangthokhiba 13 suba Manipur Legislative Assembly election da Kumbi Kendra da MLA oina kaduna MLA oiram lava hojikna disqualify taukrava ex MLA Sri Shanasam Bira Singh gi
ngasi wangu ahalup parking mamang lekai da leiba yumda lakadaba English singani kungani thoigi angan basarukta pangthokani haibagi thajanariba tarani thoi shuba Manipur Legislative Assembly election gidamak thengnanaba campaign hodokre SVRA election campaign committee na sinduna pangthokiba thoram aduda warep kaya amasu lawkre thoram aduga mari leinana ex-MLA SVRA na hai hauzik kendra asigi leiriba mahakna MLA oiringaida tauge khanna tahodaba thabak thoram kaya ama makhata na taunanaba miyamga loinana chatharagani phongdoke koi labuk te ising pina basi koi ayuk king lumdang ni khak tang jana piba ngamna bagi papham koi mapam ai mala aye mugi meri aina matam khara cabinet minister oina paijeri ngaida MI paijeri ngaida madrasin diba sinamba mayam sindo moi sidu so halik oina mak service tawuna laidi maina lamdam masida awal pak ning masin se masi koi pangthok nabagi damakta mathangi lakadariga election sidasu ya election chi prajaga heroine na samin jaraga mai pak bohona kani haibagi ye simusha Lengang na COVID lanting na napapai khaliwa thorang singi saruk amoina mass vaccination gi thoram kumbi kendra gi manung chanba health wellness center fogak chau ikhaida center asigi torbung gram panchayat ka punasinduna ngasi pangthokre thoram aduda kumbi kendra COVID-19 awareness enforcement committee gi chairman choiriba wangu boroyangbi gi jila parishad ki member Ambrosen amadi atai masak naiba kyasu saruk yakhe GP Task Force Committee na sijananabagi damak hand sanitizer, face mask amadi sel gi tengbang su khusinake mass vaccination aduda miyoi chani rom vaccine kapthoke Ambrosen na phongdokhibada kendra gi miyam punna hotnaduna kendra asi covid free oina bohotnasi kanagumbana positive oiba yauragadi kumbida leiba CSIC da lakpiduna thuna phanana bohotnasi haike mi lising ani leibasida ngasigi mi chani khaksena oibe yadabanina ngasigi kapiki sang yang kanda akoi matam khara leiraga honorable pradhan ga ai chairman isama ka toraga tana jarakanda akoi kumbi gi AC asi covid free oiba kendra mo ohense haina ai miyagi mamangda English singani kungani thoigi angan basarukta pangthokani haibagi thajanariba tarani thoi shuba Manipur Legislative Assembly election da kumbi kendra da BJP intending candidate oigani haiduna kendra dugi awana taravamadi tongan ba thabak thoram kaya da leptana mating pangtuna lakliba BJP Bishnupur District ki Secretary Sanasam Premchandra Maitegi election ga mari leinaba khana nainaba mifamama wangu terakhong gram panchayat ki ward number 6 ki polling station number 29/26 terakhong awang lekai da leiba yengkhom ibomchagi yubda government piriba guideline ngakna pangthok khibaga loinana polling station number 29/26 ward number 5 amadi 6 tagi imung kunthra rongi voter chamayang khairomna ahumlak suboina S Premchandra bu sogatuna BJP da yaukre S Premchandra gi election campaign committee kumbi kendra na sinduna pangthok khiba thoram aduga mari leinana S Premchandra na haikibada राजनीति तौबदा मीबु चैबा अमदी खना चैनबा याउदना वोटर सिंगी असिंगबा राइट अदु फंगहंदुना मसाना पामजबा कैंडिडेट सिंगदा वोट पिहनसे हंदके इलेक्शन असिददी नंफु हापु सिजनबा याहलगुमसे प्रजा सिंग पुन्ना ज्ञान तामिनदुना केंद्र असिगी सोथरबा कया असि अखोय पुन्ना अमत ओइना मानदुना कुंबी केंद्र असि कलहौरसि हाइखे ngasi Tamenglong district ki Tausem sub division ki manung chana laiwa Tatbung village ki Tatbung community hall da Khongsai youth union Tamenglong Jiribam branch senduna awareness program on COVID-19 vaccination campaign pangthokre thoramasiga mari leinana BJP ST Morcha Manipur Pradesh ki vice president oriwa J Khongsai na haikibada ngasi aikoi ST Morcha na Tatbung village asida vaccination kapagi thoram asi ST Morcha gi president BJP gi president amani Manipur gi chief minister gi ayaba matung ina tawjaba thoramni khunja mayam na covid vaccine asi chingnaba leitana kapthokpiyo amade government na lokhalakliba thorang asida mateng pangbiduna aikoi puna COVID-19 asidagi ngakthokminasi haina phongdoke BJP ST Morcha Manipur Pradesh ki spokesperson Khusem Bukli na haikibada hauzik paliba BJP government na miyangi fanana bamadi manung hanjin wa mafam singda covid vaccine kapthokpagi changshilakliba khongthang asida
ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯄꯤꯔꯛꯄ ꯑꯦꯗꯚꯥꯏꯁ ꯑꯃꯗꯤ ꯃꯦꯗꯤꯌꯥꯗ ꯑꯐꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯑꯁꯤ ꯁꯟꯗꯣꯛꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯦꯗꯤꯌꯥꯗ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯊꯥꯖꯕꯤꯒꯅꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯑꯃꯁꯨꯡ ꯑꯦꯛꯁꯄꯥꯔꯠ ꯀꯌꯥꯅ ꯐꯩ ꯍꯥꯏꯗꯨꯅ ꯇꯧꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ confusion sida akoina lairubudi second wave sida akoi crucial madam sida akoina yam danger oige doba phibam da laikhrabni adu akoina message thani badi interior da as far as we can go to the villages valley da districts da village da challaga akoina mi amamam ki information phangba sida mi amamam ki responsibility she le haina akoina lauraga mass vaccination she dobna dana akoi second wave sida combat doba confront doba ngamra